Hi ma'am, good morning. Ma'am punamak po taram laksari. Ado ma'am ngasise ay sumaina ako'y inamoy lakanibako inamoy kay naidi ngasise mamangda chakkowba tawbada chakkowhꯧꯗ꯭ꯔꯦꯕꯀꯣ din natabaduga chakkowhꯧꯗ꯭ꯔꯦ ay oina chatle ado ngasise mak lakanibako aduna ma'am kari kari mathen tawbuna habadu mathen yamna tawroyebako mako mathen yamna chararoi haina adumaina hairabnina ꯑꯗꯣ ꯃꯊꯦꯜꯁꯨ ꯌꯥꯝꯅ ꯇꯧꯔꯔꯣꯏ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯤꯁꯥ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯂꯤꯁꯥꯁꯦ ꯁꯤꯗ ꯂꯩꯔꯦ ꯂꯤꯁꯥꯁꯦ ꯐꯗꯤ ꯐꯖꯕꯅꯦ ꯃꯇꯨꯝꯗꯤ ꯆꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯅ ꯖꯦꯟ ꯂꯩꯔꯦ ꯖꯦꯟꯁꯤꯅ ꯀꯥꯡꯉꯧ ꯑꯣꯏꯅ ꯇꯧꯔꯅꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯉꯧꯕ ꯍꯧꯒꯠꯂꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗꯀꯣ ꯊꯣꯡꯗꯣꯛꯀꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯧꯕ ꯍꯧꯒꯠꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯖꯦꯟꯗꯨꯗꯤ ꯑꯩꯅ ꯉꯧꯔꯣꯏꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯆꯥꯗꯕꯅꯤꯅꯀꯣ ꯖꯦꯟꯗꯨꯗꯤ ꯑꯩꯅ ꯉꯧꯔꯔꯣꯏ ꯑꯩ ꯅꯨꯄꯥꯅ ꯑꯣꯏꯅ ꯉꯧꯔꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯄꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦꯕꯀꯣ ꯀꯨꯏꯔꯦꯕꯀꯣ ꯑꯩꯅ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯇꯕꯁꯦ ꯍꯥꯏꯅꯀꯣ ꯑꯁꯤ ꯆꯥꯛꯀꯧꯕ ꯃꯇꯝ ꯆꯥꯛꯀꯧꯕꯒꯤ ꯊꯥꯒꯤ ꯕ꯭ꯂꯣꯛꯅꯦꯕꯀꯣ ꯑꯁꯤ ꯁꯦꯝꯕ ꯑꯩꯅꯅꯦ ꯁꯦꯝꯕ ꯀꯩꯅꯣ ꯇꯧꯗꯗꯅꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯗꯅ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯒꯦ ꯍꯥꯏꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅ ꯃꯦꯃꯣꯔꯤꯁ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯑꯩꯅ ꯅꯝꯍꯧꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯅ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯂꯨꯗꯕꯩ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯝ ꯌꯥꯡꯅ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯉꯁꯤ ꯑꯩ 2K ꯌꯧꯕ ꯉꯝꯖꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩ ꯑꯗꯨꯝ ꯂꯦꯞꯇꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ Xúc cầu đi mà. Mai xúc cầu đi. Chơi làm video cắt làm. Làm à? Nên là cái công ty có chuyện có sẽ tali có mà. Cho nên để phát video. Thế sao rồi? Thật xong đi. Ấy mà tháo ra bỏ cái này nó. Xin. Nó cắt. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯝꯃꯣꯏ ꯂꯥꯛꯑꯦꯕꯀꯣ ꯎꯔꯁꯤꯀꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯅ ꯏꯅꯝꯃꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯅꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯇꯧꯔꯤꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯁꯥꯟꯅ ꯂꯩ ꯃꯅꯝ ꯑꯅꯤ ꯂꯥꯛꯄꯁꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯕ ꯃꯥꯁꯦꯀꯣ ꯐꯝꯃꯣ ꯐꯝꯃꯣ ꯁꯤꯗ ꯐꯝꯃꯣ ꯑꯉꯥꯡ ꯑꯍꯨꯝꯒꯤ ꯄꯣꯁꯁꯦ ꯌꯦꯡꯉꯣ
ꯑꯁꯤꯗꯅ ꯀꯟꯅ ꯖꯦꯟ ꯉꯧꯔꯤ ꯑꯃꯅ ꯃꯌꯦꯛꯇꯤ ꯐꯖꯅ ꯁꯦꯡꯅ ꯎꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯠ ꯃꯉꯥꯜꯁꯤꯅ ꯃꯌꯦꯛꯇꯤ ꯁꯦꯡꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯉꯧꯕ ꯍꯧꯒꯠꯈ꯭ꯔꯦ ꯀꯪꯅ ꯑꯗꯨꯝ ꯉꯧꯗꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯒꯠꯅꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ